Municipal the Ming Tabiribasung Yunam Anuradha de Pineconona Crumsadi. House Maroiba Pauda Break IBSD Institute K Chahi Kumari Suropage Foundation Digitharam Pantokray. MP Bimol Akoijam Taramna Opake Tharam Pantokray. Amasong Pope Francis K Haksanga Silayron Chinkray. House Pau Sandan Pizari. Break Institute of Bioresources and Sustainable Development IBSD Department of Biotechnology Ministry of Science and Technology Nasinduna Break IBSD Institute Asigi Jai Kunmari Surapage Foundation Dege Tharamp Ngaseta Hato Laiba Break IBSD ke campus ta Panthokrai Taramada Manipur ke Governor Ajay Kumar Vala IBSD ke Director Dr. Nanaucha Sharma Agriculture and Scientist Recruitment Board Department of Agriculture and Resource and Education New Delegate Chairman Dr. Sanjay Kumar, Professor Dinabandhur Sahu, Department of Botany, University of Delhi, Amade, former Director IBSD Imphal, Professor Rohini Kumar, Amade, former Director IBSD Imphal, Professor Aistambina Athoba Mitunglan Singoi K. Taramaduga Marilaina Manipur Governor Ajay Kumar Valana Pondoropada, Nurture da Akaiba Amata Pidana. Manghandana Mioibana Kanaba Tabakaya Amapaikale Ayamba Hiramba Kudimakta Kanaba Lambida Seasonary Hidak Langtako Aina Seasonaba Yaba Pambikea Manipuda Marangkaina Pangbadage Madata Mehorondage Hauna Pambising Asaki Seasona Pamba Kangtuna Lakpana Lamdamase Scientific Community Singi Oinadi Pukaitana Tanma Mapamne Haike Scientific research ke masak sang practical noina mapung phana onthopa ngamdabagi kudong sadaba thengnariba sengka ase kohanaba honaminasi lawu singobagi lemhoriba sengka mai thadukna manghanbagi mahuta bioenergy ona onthokse bioresource development ka marilenana Prime Minister Narendra Modi ge lenga ka asana scheme kaya ama pirakle pakhalak liba scheme sengka amadi Manipur lenga na lakhale liba khongthang sing entrepreneur singna kanabalomina se biotechnology ge matengna Kal Kahandaba Bioresource Development Outuna Semilonda Chauna Kanaba Pinanabage Panamda Institute Asina Tangsalakliba Kongtanka Asi Singtang Ningaine Haikibakaloinana Institute Asida Microbacterial Depositor Center Hangdonaba Nauna Taranka Lokalapa Asimang Takaningani Masina Research Tauriba Singna Research Jatabada Chauna Kanaba Bibangam Lagani Haiki. And to value-added forest products. So then, as I said, we have we function in various silos. So we can integrate different things using IBSD's research. I'm told that under the Himalayan Bioresource Mission, the Institute has initiated diverse projects on microbial and plant resources, edible insects, fermented foods, and which will turn the local heritage into global opportunity. So the linkages forced between traditional healers and scientific communities are enabling benefits. Block Congress Committee Kaksanga Sandana Member of Parliament MP Dr. Angomsa Bimol Akoijam Taramna Opagi Tarambaba Kaksang Bazar Leba Block Congress Office Kaksang Pantokray. Ngasige MP Dr. Angomsa Bimolna Kaksang da Europada Kaksang Bazada Miamna Oinana Kaksangi Ibudau Nawalai Kaksangi Kulent Ibudau Kamlangba Amadi Wadi Ibudau Kamlangbage Laibunda Jangtuna Kurumbaga Loinana Kaksanga Kaitingi Ima Layambisukuramke Tungda Block Congress Office Kaksang da Pangtopataramna Opage Taramda MP Bimola Akweshamna Pongdoropada Aikoi Pre-Moment Latery Imphal Airporta Laklaga Aeroplane Tongba Ngamdre Aizordana Chatlaga Plane Tongle Aduga Gauti Sapadasu Highway de Sapangamdre Aeroplane da Paisa Tingna Chale. Loinana internally displaced a person sing IDP na Relicam da Leire Masamasagi Yumda Hanjanhan Ringai Santi Leire Haiba Yadri Haiki. Ngasigi Thorampadu da Block Congress Committee Kaksange Sane member sing Youth ke member sing Amade Mahila ke member sing Sarugyaki.
या बच्चे बुच्चे का बच्चा ये लगा ताला के दिल्ली देश चेंगे का इन्हें खबर लगे याऊं लगी देना अदू हम मिलूं थागत भी रखना अखोय अदू मधु थागत ना बाई की पार्टी तो स्वयं हाजे ना कोई खरगे जिना लगाई जिना पार्टी ने मैं आम दगी लुई ने है ना खलक को नोज़े अम्बेडकर ना हायर मनी अदू खंगा का नहीं है कौन ममांग न सुबह है जब मियाँ का चुशन ना हो जब पार्टी और गधे कोई सुलूक करनी है तो हमारी सुलूक करनी अंदर कोई की प्रेसिडेंट ना करके ना दा मैं ऐसे हुआ मंगांग पंजाबी ऐसे सेशन दा ऐसे सुना हाइजर मनी माँ सुपल ए अम्बेडकर ना हायर मनी पार्टी में मियाँ दगी लुई ने है खलक को तंदा पार्टी का लिए पास सुखाई के देंगे अदुन ऐकोई मियाँ के सेवा तो कदम बनी मणिपुर या नो मणिपुर की फिराल कांग्रेस पार्टी ना पाइबों कोई Itnoi Heritage Council Herikonta Amadi Department of Transfusion Medicine Remsa Anina Kusamnaduna Yellow Purup Singh da Katuk Sabai E Haiba Hiramda Blood Donation Camp Mangase Remsa Hospital ge Blood Bank Bangtokrai Punna Mioi Kuntra Romna Sarugiaduna Pangtoki by Idan Tobage Tarambaduga Marilena Herikonge General Secretary Akamp Rishikumar Maitena Pondurapada Lamda Masida Ladyba Miamna Ana Ayek Yaropamatamda Igi Matutarakamatamda E Fangdabaki Awaba Mayoneriba Aduki Yanglaka Herikona Leptana Edan Tobagi Tabak Jataduna Lagli Sena Leba Pangdaba Amadi Mubiki Tawai Kanbada Yamna Maruk Oidiba ESC Piduna Miokiage Punsi Kanbada Ekoi Punamana Sarugia Minasi Amadi Ngasi Pangtogliba Edan Tobagi Tabakas in Alamda Masida Ladiba Yellow Puropa Kudimaki Mioishina Ana Ayagi Yaropada Igi Awardba Ladiba Adu Karadang Orabaso Mateng Pangba Ngamlashanu Haina Supundoki. Heritage Council Herikona Angamba Matinda Washu Tina Panda Pangam Amasu Could Manipur Kundariba indigenous people is Sinda in a Walpa Matam Herikona Nemo Pangam Makata so quick Jenim Samsung Sida blood so quick blood in a sense. And how you follow the me blood donation over Kanga Manipur Asi Hanadiki Hona Nahalaitana Puru Masanta Kanaraga Latabani Tahi Kaya Tangdu Laita Dana Leda Krabani Haina Union Home Minister Amit Sahana Malenge Miam Tana by India Parliamenta Laukiba Asina Manipugi Rang a solution aba Honabada Kwaitiki Chauna Ayetba Pidiba Iranka Lotion Riba Ase Amit Sahana Masantiba Asina Oide Haina Kokomigi Kanbena Kurajampa Atobana Pondokre Kokomina Tinsit Rodke Nagi Yetta Tariba Club Amadi Mara Paibi Shinga Kusamnaraga Ngarang Numidang Kewa Bazar Tongkongda Pangtokiba Miamba Wakal Tahanba Mipamda Mahana Wapamase Pondokibane Mahana Makata Raduna Chahi Ani Asida India Ki Lanmit Singna Kuki Narco Terrorist Singa Leneriba Mari Amadi Uriba Maung Mato Asi Miamna Ipong Pongna Kangarabangantani Toglebalanta Asigi Matangda Sapsaba Wapamp Miamda Kangandabatan Natana Land Asige Waruishing Purak Ningbagi Mami Miamda India Langangna Uhan Bangamdri Masimangna Oida Padaba Wapam Kia Nganglaga Ngasipa Ladibani Toglebalanta Sida Prime Minister na Wangang Lapataragadi Waruishin da Purakadaba Wangang Batabani Hausati Maiti Sink Isagi Iram da Refugee Oina Lairakliba Asi Chahi Ani Pazilakli Masina India Langangna Maite Ekoi Asi Makogi Citizen to Ama Oina Ude Karigumba Makogi Citizen to Oina Urambataragade Aikoki Pangpam Tokpa Hag Fangdana Chahi Ani Rom Lairakliba Asi Lehelamloy Punamaka Asi Yanglaka Matau Triba India Langak Matau Tohonaba Amadi Aikoki Hag Tanaba Lakadariba Miki Tanka Omda Pangtokadariba Lebakanba Pam Asida Miamna Saruka Yabi Haiki Mipam Maduda Tinsidorke Nagiat Tariba Ladyba Klapa Amadi Maira Paibishinge Miho to Kokomigi Tau Pupasenka Amadi UCMG President of YK Dirensu Sarugaki Tampaki Miamadi Shanti Pamavina Home Minister Lao Potugi Mayokta Kalamta Lepidre Longanba Wiki Civil Society Kamuna Pova, Second of Labish, the Gari to second in a Gari to set another Toronto Ray. In part, the Churasan Buddha, Churasan Buddha, Sijan another about Tautum, James Jack Mayama Pura, the Paki Miam, then I think of Piki Day.
Kukinar ko terrorist sing na miyam da nongmai kapsinduna yum kai kya mai thaduna landa satarakpa hokiba megitang ahum lisangani kolom doige chahi ani mapunga pharapagi tharam megitang ahum lisangani kumanga da pangtokadoriba Manipur People's Convention Manipur Crisis da Kaksang District miyam humna saruk yaminanaba warep laukre Kokome Kaksang District masal loisyang na sinduna Kaksang District panganta bidalaiba Ima Panthoibi Laibung da Pangtopa Kaksang District miyam gi mipampa ama pangtoktuna miyam humna sarugyana ba warem na kibane haire Vice Surjita ko convener Kokome YK Dirend convener mobilization committee Kokome Thonawsam Nando chairman Kokome Kaksang District Masaloishang Khumuksam Mema convener women wing Kokome Kaksang District Masaloishang Kundrawpam Sauba Pangaldabe Kunge Ahal Advocate El Jadumani member consultative committee Kokome Amasung TS Samsan Kokomina Tharumapu Sengoina Sarugyake Differently able persons singe assessment camp ama Kaksang district ke Wabaga Yangbi community hall da pangthokre National Trust ke eka amadi scheme ge awareness program ga loina na pangthoki ba tharampa adu Manipur State Livelihood Mission ge makada leiba lamong ka amadi Kaksang city block ke manung da leiba BLF singna administrative committee singe hall department Kaksang district amasung State Nodal Agency, National Trust, Ministry of Social Justice Empowerment ga puna khusam na duna paktoki bani Tharamaduda CMO Kaksangge makada lakpa Dr. Singna langwaidong amadi Kaksang City Block ke manungda leiba tongan ba kul laikai singdage lakpa mioi kayagi met nakong ke anaba yauna laina kaya Imagine Power season aduna yeng tholaba matungda differently able ge certificate paiba Yaraba Singda certification yen thoke. Tharambatuga Marilaina VLF Singe Wangangloi Oikibi as Romitana Tharaba se City Block to Asige Manungda Leba VLF Singe Thaumi Singna Koina Chatpamatamda differently able certificate Paibi Yaraba Mioi Kaya Paidam Daba Amadi Pairagasu Maduge Kudong Saba Panglam Daba Kaya Ubudaki Silakibani. Lunana Hyderabad camp Sida differently able certificate Paibi Yaraba Miri Singda certificate Pahangani Aduga Madugi Kanaba Adusubi LF Singna Matautaba Dipamenka Makatana Tanaraga Tongan Tongamba Lengake Skim Singna Piriba Kanaba Aduso Soidana Pangangani Lunana Sigumba camp Asi Makat Tanasu Marilenaba Department Singa Tanaraga Pangtoki Gani Haike Duga simbang doctor ne yang biri basing asigi certificate aduga makoi phangpham tokpa ka na singba akoi loinaba akoi gi hariba doctor singa sina sabirakani aduga akoina ana basing ase soidna maki yohanjarake haibasi akoi thamjari Kasangi Prasamiam Nalambi Sachanda Nunga Hanaba Amadi Kudong Sana Bugidamalta Kaksang Manungi Leriki Lambi Kudemag Paper Block Technology Season Aduna Quadiki Paba Lambi Singa Wengani Haina Kaksang Kendrige Emile Mayanglamam Ramesho Nangase Manipur College Tagina Kaksanka Waidi Kamla Pareng Pauba Tariba Lambiki Pibamba Yangsan Bachatpada Kongsat Amada Pongdokre Ngasige Kongsat Aduga Marilenana Emelena Makataraduna Hai Kudong Sadaba Pibamba Karadagi Lambi Ase Semba Hauram Labasu Matam Kara Lebluri Hauzik Hauziga Aying Nungtin Naidana Kana Tabak Suzilakpana Kongoi Dagi Kamla Parenka Fauge Lambi Ase Lori Habi Yade Lambige Naga Yetke Pibamba Concrete Na Pazanka Today, no manini asidaloiragani, Makatana, KMC Dagina, Kongoi Pawa Asisu, Atima Matangi Manung Daloshilagani, Waluriba, Kamlaparing Dagina, Konang Mari Pangba Pawagi Lambi Asisu, Matangi program da Hapkre, Governor Dasu, Masibo, Tabakta Ontopinaba, Haizakibale Kre, Kalsingi CSO Singnasu, Mari Lainaba Singda, Tabakta, Ontong Nabakana, Taksan Bidam Biba Sishu, Maki Mikey Dagi, Hininga Latana Tagapa Pondok Sadi. Mahana Makatana Hai Karigumba Lengang na Lambi Singa Asi Semba Amadi sanctioned Tawagi Matamba Kara Jontagadaba Pibam Lagadi Mahaka Masana Lanai Shanta Putuksa Tuna Miamna Season Naba Yaba Monda Samsimba Horagani Haiki
ngasige kongsat adugi manung channa hause kaksang district court complex ke kana sangoliba security baraki phibam suyang sanki Governor की सरकार गवर्नर पाई सरकार असिदा कोई कना रिक्वेस्ट होगा नरंग नानसो की कक्सिंग की ऑल क्लब अमदी जंगोना मेमोरेंडम सबमिट तौगिदुना मसिगी थबसी अथुबदा सैंक्शन तौगियोना गवर्नर की शासन लेरिबा सरकार से हाइजग्रे अदुगा आयांगनसो आइगी साइड जो हाइजरागादा मसिगी थबकसिंगसी मथंग मथंग यांगनबा कक्सिंग केंद्र की मनुंगदा लेरिबा लंबी सिंगसी अयाम मखै ब्लॉक थारगा फजना चटप यानबई मोंग सेमना कोनजगी हाइबो वफम खरसी हमजबो लोइना पुनम कुकुरुंजरी Maitai khunagi oina pokpadagina siba phawbada tangai phadana soiba yadaba tharom kaya ama pangthongnadi haidiba tharom sing asida phajana bani haiduna senda ka henna jangan narakliba asi lekpadabani haina inat yokhat luptin yolna phongdorakle hiramasaga marilainana kaisamthonghe langbamba lekai dalaiba yolge office pangthokiba pawgi mifam amada yolge secretary general mayangbam joina hai mayorondagi Lejaraklaba nat sanabi kyabo samdoktuna lohongbada sel kahena changhanduna mandop lohong phamge leirak pumba phizangka loina khazinba ke kakpa ribonda kakpa lohongaduriba borkainana haijang ponamita khudop sinaba lohong phamda thabal chongsimbane singba henba kaya pangthonariba ase tawdanaba mamangda warep kya loblei khre Warip Singa Asaki Matanga Mari Lainaba Singa Matang Matang Mipam Pangtotuna Lagli Ngasiso makeup artist Amadi Arang Pampa Chatpa Singi Mipampa Pangtotuna Selaka Hena Changtanaba Pangtong Minanaba Yanaba Pura Kray Mamang the Punkiba Mipampa Aduda Maru Aina Yawaning by event management Tim Singi Mihut Sink Saruk Yakidaba Adunungaite Adubu Iol Amadi Levang Miamna Laurapa Pirepta Yazade Haina Ayabadi Pirakle Masigida Makta Tagapa Pondo E Maramba Aduna Kunaida Maring Marangba Kanadaba Mong da Selka Hena Janghanba Tengnarabadi Lebak Miamba Amadi Yona Laurakpa Warepta Masana Yazagadabadi Toning daba Tautok Tolakpada Yolna Madugi Daita Powangamloy Sililang Libasanga Daita Pogadabani Pondoke Miam Galoropo Warep Masung Hanjan Hanjan Akoi Kanagrapa Warep Singasi Tabak to Ontorpuma Tamda Kanaguma Karana Koigi Mangakandana Invidaba Aduga Tawayana Toba Adumado Miamgi against the Labini Kanjaraga Iolna Madugi Tohum Topasingato Madugi Matata Koisu Tohum Topasingadum Mui Matata Akoi Lopacharakani Aduga Adugumbaka and the missing adu Miam the Loki Warep Webanina Mohoida Pata Tolokuma Tamda, Akoi Iol Namadugi Dai, Logum Jaroi, Haina, Hajar. Tayolamagi Manungda 4-year BA BSc Tawani Tawroi Haiba, Legangna, Mahiroi Amadi Miam the Kangalo, Natabataraga de Democratic Oba Kongzang, Junction about Samsare Haina, Desamna Pondoragli. Hiramasaga Marilena Nangasiko Ketel, the Leba, Desamge, Maya Luishanga, Pangtokiba Pogi Mipamamada, Desam, Maya Luishange Secretary General and Toidovana High. Manipur Lengaka Asige, Higher and Technical Education Asi Kangkong Side, 4-year BAB Shigi, Arubachahige, Honors with Research Natragana, Honors Hangdonaba College Amadi, Subject Kandopangamdre, Chayolamagi Manuda, NEP 2020, Maru Oiba, Kanglon Asi Higher Education, the Togani Taroi, Haiba Asi. Mahiroi Amadi Lebang Miam da Kangangadabane, Nadragade, Mahiroi Shingi, Punsi Kanaba, Desamna, Mahiroi Amadi Lebak, Miamga, Kongzang, Changselagane. Manipur University na Higher and Technical Education Department 40-year ge Aruba Saruka si Hangba Ngamgani Ngamloi, Haibage Bira O Haiduna, Hansin Hanjin, Chehi Hana, Haidaklaba Fawda, Ngasi Pawba, Pakom Pitana Lady, Masiyam na Laibak Tevani. Masigi Daita Commissioner Amadi Sip Secretary na Pogadabne. Desamna Hiramba Sige Matangda Directorate Amadi Secretariat Chatuna Tabaka Paikapinaba Hydrobasu Paikali Tauri Loigatore 99% Loide Haiduna Kumlapa Asi Chahi Hele Wal Iba 1% Asida Wantaduna Labor Chahi Ama Hele Masi Tauge Haina Miamgi Yaipanaba Pangtongning the Bagi Mating Yaudaba officers singna Kumla Papa Komne Haina Desamna Lawi.
Masida natana government college singka asida waliba oza singka asi lobiyo haiduna MPSD da J Thaba achi sahi ani helakle masi desamna secretariat ge MPSD office fawba sansaraka salabasu tharo olaga chalabasu mangarak fawde halagani adubo ngasi fawba Oza award pa kawasu leitri subject ke rationalization tawasu leitri oza award pasu lotri 40 year tawna bage khandok pasu leitri masina takpade ekoi lairik hayan be yade research tohon be yade khara charaga tumma adum layo haiba nungi oiba minai naithange yumphamba ado tho alai haina desamna lawgani masi desamgi yabangamloi abhaba Mahegi Kanglont Lehengani Amadi Madu Pangnanaba Miam Punna Honaminagani Pundoke. Implement Pazana Tono Vidamta, Akan Bukung Lokara Nimbagi, Apam Bade Sandale, Aduga Loina, Akogi officers in Hapagumatamda, Akogi Ozasinga. Wata tasin tawbangamba aduga mahiroi bu nungsibiba mangamba mahiroi gi punsibu kanmangamba adugumba officer singsina akhoi gi leiriba education se masida thajan birakanda arouba education gi system ama miamna niyom chuma education system ama purakna bo honabada akhoi gi leiriba hoji governor amadi chief secretary gi thodang lobiu habisima desang maikadi appeal tawjari Council of Higher Secondary School Kosamna Lauba Class 12 ke examination 2025 da Manipur Pumike in a position to Lepkiba Fancier Higher Secondary School ge Mahiroi Mari Amadi School aduge Arts Amasung Commerce Stenge Topper Mahiroi Ombo Haraute Amna Opage Tarampa Amanga se Tawala Okrampa Wang Mataba Tawanda College Lambi the Laiba School Sige multipurpose hold upon Tokre Mairo Shingo Opage Tarampa Duda Fancier Higher Secondary School ge Management Committee ke President Ais Priyo Kumar Secretary K. Sarat Chandra Sarma Principal Sur Chandra Sarma Amadi Atai School Management Committee ke Executive Member Singna Atoiba Mitunglen Singo ina Sarugaki Mairo Shinga Masung Mahiro Shinge Mapa Mama Sing Su Sarugya Kiba Tarampa Duda Position da Level Kraba Amati School ge Topper Mairo Shingbo Committee ke Maike de Lengan P Amamanga Loinana Asamba Kudol Tamduna Harautayamna Oktuna Puning Tawake Mairo Shinka Mai Pakna Putongna Bagida Muta School Management Committee ke Maike de Principal Pusul Lengan P Yambiduna Puning Tawake Manipur Pumbagi Oina Science Stream da Position to Labla Kraba Mahiroi Mari Edudi Apunba Mark Chamriga Humpuni Toy Pangduna Chada 92.40 Chatpadana Tanap Subject Mangada Letan Mark Pangduna Port in the Position Takiba Tawan Ningombam Dege Martin Ningombam Apunba Mark Chamriga Humpumatoi Pangduna Chada 92.20 Chatpadana Tana Subject Mangada Letan Mark Satuna 15 Position Lebkiba Lilonka Hauribi Awang Lekai Degi Said Tan Semba Ahmad Apunba Mark Chamriga Yankai Mapanda Pangduna Chada 91.80 Satpadanatana Subject Mangada Letan Mark Pangduna 17 Position Lebkibi Moijinka Awang Lekai Degi Miss Tasmia Amasung Apunba Mark Chamriga Yankai Nipan Pangduna Chada 91.60 Satpadanatana Subject Mangada Letan Mark Pangduna 18 Position Lebkibi Charangpat Mayai Lekai Dege Mayang Bump Ambachorini Panbayabadi School Asage Commerce Arts Amasong Science Stream Singda Punna Mahiroi Chahunga Tara Mangana example Tabada Mahiroi Punama Pasto Wangam K Luinana Tonga Tonga subject Tara Mangada Puna letter mark Lishing Amaga Yankai Taroka Pangbangam Patanatana Chemistry subject Chama Maraputra Nipant Pangduna Subject Topper Oibisungam K Heidi Malingi Mapam Sen Batuna Pangtong Nabagom Tawan District Tawala Okram Daleba Waikam Scholars Ke Seminar Holders So Wall Intellectual Property Day 2025 Kitaram Pangtokre IP and Music Fill the beat of IP Haibai Hiramda Waikamani Girls College Tawal Okram Pa Amadi Manipur Science and Technology Council Mastek Anina Kusamnana Sinduna Ngase Pangtoki Batarampa Duda Mastek Ki
member secretary ki thosu puriba Manipur lenga ke science and technology ke secretary kengo Juringla IAS na adoiba Mitungland Waikomani Girls College ke principal professor is Manoranjan Sharma na tharamapo master ke director Dr. KS Rakesh amade Bharat lenga ke National Informatics Center NIC ke scientist ke Gopal Krishna Sharma na khanaba Mitungland sing oina sarugya ke tharamba duda master ke Patent Information Center PIC Alisurji Singna IPR ge matang the research person do ina sarugya ke loinana quiz program ba amaso pangthoki tharomasi pangthopage maru eba wafam sing Waikomani Girls College ge IPR cell ge nodal officer Dr. Hizam Pusparani Devina thoronge nunge waron piki adoiba mitulenge warolda kengo Juringla IAS na phongdoki bada malimasi IT ge lamda Kamthengna Chakhalle Inkalagleba Naharon Singdat Ge Hauraga Mipong Kudemak Malingge Chakhatpage Lamse Masida Sarugyari Adobo Kanagumba Amana Iba Ishai Natraga Video Shing Mapuge Ayabe Yaudana Seasonaba Haibasi Asumba Kongtang Nate Masito Bigano Asigumba Tonka Asi Ainge Wang Madane Haibasi Maru Ina Inkalagleba Naharon Singda Kanganba Matoktai to be aware, to have the knowledge and the understanding that when I am making use of the creation, the innovation of someone else's ideas, how am I making use of that? Do I respect the person who had created that idea? All Bisnupur District Working Journalists Union ge Nipalak Suba Foundation Day ngasi Bisnupur Municipal Council ge conference all the pangthokrai Hariba Foundation Day asida saruke yaraduna Moirang Kendra ge MLA Thongam Santi Singh journalist Singh na thong oiraga prajaga sarkaga samne halibani haine supongdoke legislator executive amadi judiciary haibasi pongmi singda yamna maru oi ekoi amata oina chaminaraga chokhatpa Tinta Haloishi, Sakolabagi, Matung ina. Kudakudakta Pangle, journalist Singna, ethics ngana chachi, solution to Amapurapa, Yanaba suggestion Tonasi, I could massing a marakta, Kaibum, Tanaba, Silushi, Haiduna, all Bisnupur District, Working Journalist Unengi Office, Amasanaba, Lam Lairabadina, Matam Leplo Haiba, Saba Haurasi, Hainesu, MLA Santi na. Makatana Pongdoki. Special guest ke Waronta Pireduna, DC Bisnupo, Laurembam Bikram Singh na Hai, Aikoi Punna, Tabaktominasi, Barajarsi, Democracy Saipa Lebanina, Mediana, Marishuba Yumbi Oribani, Manipur da balance reporting, Darkar Oi, Maramdi Manipur as a complex level Lebangni, Nakalamatagi, Pau, Lauraga, Pongloishi, Hareduna, Journalist Singi, Hal Amadilapi Insurance, Darkar Oi, Masida, Pangyaba Mateng, Pange Hanasu Dishina, Makatana Pongdokai. Secretary Gewaron Piraduna A. Krishna Kumar Singh na Pondora Kibada, Pongmi Ama Oina, Matam Matamgi Iho Amade, Jakotarange, Tanka Kiada Mayok Yaduna Lagli, Unenta Asige, Temporary Office Ama New Mini Secretariat, B Block da Labor Room number 6 the Lady, Hyderabad Rumpa Asida Dishina. Authorized Tauraga Electricity Amadi Wi-Fi ge Kudung Saba Pangali Adumapo District Asige Press Club Amadi Atubada Darkar Oiri Hainesu Secretary Namakatana Pongdoke. Laibang Ningba Matamda Chahi Kaide Amadi Arapa Anakpalaite Lamdam Tamna Lekrabasu Magi Ponapam Lamdambo Nukshiba Amadi Chakonaba Honaba Haibasi Asingba Lebang Ningbage Kudampa Amani Haina Rimske Medical Superintendent Dr. N. Sanjana Pongdokre. Wapamasi Lamdam Asitage Lebakia Landuna Canada ki Calgary Hyderabad Mapamba Westmount Charter Iskunda Class 11 Tamlibi Gianna Hawampa Amade Make Asange Mamanabi Evelent Deka Anina Cookies
saduna makoina tamliba school aduda yolaga tusilakiba selna lamdam asida lansinatuna rally camp singda ladibi IDP shingda fisa konta mateng pangbage saruka ma oina akampata leiba Iden Girls College rally camp ge IDP shingda khusinabage tharonga mari leinana pongdokibani mana makataraduna lamdamba asida pukchaba mahitamba mapung phawba phawdriba angaka amana country ke landuna chakrabasu maki punapam lamdambu nungsiba amati miyamge awaba khangbiba aduna maramoidaga ngasi makhoina paikhalaliba khongthang ase aduke mating mamanyami makoina sentopa mi ama oidrabasu makoige idea seasonaduna fundraise tawduna paikhalaliba khongthangbo thagapa phongdokpaga loinana lamdabasi atuba matamda tangdu leitaba oirakpa oirasano haiba wafam singsu phongdokhi ite nokra bangang dunasu azungumati aikhoina bok tawbungam da thabake tawthorei aduna ai anga ani sibu yam thaganingi amasung makoi ani busi sone yamna thaujan pibo odiseno aduga Manipur gi rang thuna nemdana asugumai initiative mayam chana tangdu laitaba mu puraktana aphanungai oi bahibasi mayam punamo eminarchi haraga losanjagi Amaramda Moreda Gilansinaduna Mapampa Aduda Sangsa Pampa Lotuna Lady Be Antem Toina Hai Kebada Pikraba Anganka Aduna IDP Shingidamata Kanduna Masagi Mapangana Tansaba Maralna Mateng Pangbirakliba Asi Yamna Nungai Amadi Makoi Anibu Morigi Miamna Kaubangam Laroi Amadi Makoigi Tungi Punsida Hena Mai Pakpa Oirasano Haiba Yaipamangon Sing Supiki Ngasi Siripam District Subdivision and Veterinary Hospital na Sintuna World Veterinary Day Animal Health Tax Atim Mahaiba Taram Daga Marilaina na Diribamge Kalinagada Hui Humpuni Panda Anti-Rabies Vaccination Lemna Kapthokre Masida Subdivision and Veterinary Hospital Ge Dr. Amadi Stop Singna Ayuki Pung Taretage Pung Taramakai Fawa Lemna Hidakapage Tarampang Thoke Masi Ahambada Jirikaitel 1 number 4 the free anti-rabies vaccination camp asi pangthokani haina tarambani adubu khudong sadabadagi Kalinagada mapampa hongdolaga pangthokani hairi Karkinos Manipur Cancer Care Institute and Research Center Amadi Village Health Sanitation and Nutrition Committee Sanjambamna Sinduna Gynecology OPD ENT Head and Neck Amadi Thyroid OPD Service Yawalemna Line Bigi Camp Ama Sanjambamda Leiba Smart Aryogia Mandeda Pangthokre Tharamba Duda Lamlai Kendrike MLA KH Ibomsa Takel Grampasaki Pradana Amning Temp Telo Chana Saizang Jilla Parishad Member Amomp Jamini Obstetric and Gynecology Dr. Zams Ilangbamna Chingba Gayana Sarugyake Tharamba Aduda Nupisingda Tuina Naba Cancer Makansangi Screening Tobagaloinana Gynia ENT Kok Amadi Ngaki Anaba Thyroid Anaba Laidaba Haiduna Check Tauke Tharanga Mari Lenana KH Ibom Sana Pondora Kibada Housing Manipurda Tangdu Leitaba Pibampa Amada MLA Singa Power Yaudana Laidabasu Lamlai Kendrige Tongan Tongamba Hiramda Chakonaba Tabaka Jatabadi Lep 3 Baikapa Lep 3 Tongan Tongamba Hiram Sida Saukanaba Honabagi Matakta Helgi Hiramda Su Sota Danaba Tabaka Pekale Ngasi Pangtoliba Tarampa Asisu Miambo Masamo Pana Laibakaloina Matam Sana Lying Hauragadi Kanbangamba Matam Sontaragadi Lyingba Waba Anabasing Matampa Changdringaida Ditek Tahuna Bage Pandamda Pangtopani Haike Manipur asi apan bagi saktam santigi mapampa amade mausagi kalbo luna tauba lebaka ma oina malemna sakangnaba aikhoi khudimangna honamine si haina Archbishop Rebellant Linus Nalina Phongdorakle Archdiocese of Imphal Sintuna ngasi Manipur khida leiba St Joseph Cathedral Church ta leikidraba
Catholic Church ke luching purent Pope Francis ke aroba leironta chanbaga marilaina pangthokpa special prayer amadi Requiem Mass ke Thoranga marilaidana mahana makataraduna high Catholic Church ke lekhidar luching purent Pope Francis ke ngase Romda pangthokpa aroba mathong mangamga marilaina mahake maphamda aroba bidai piba amadi ikai khumnaba utpagaloinana isoge khuyada mahage thawaina Igna Leirunan Bagi, Pangtopa Tharamni Amakangni, Prof. Francis, Azumbabu Thazaba, later Laira Awa Ana Tarabasingi, Asengba Marub Amakangni, Luinana Malempi Image, Akoi Bagi Kalgi, Kaitaragliba Asidage, Kanaba Hona Zaramlaba Amakangni, Amadi Lamdama Asida Togliba, Tahi and Pazulaklaba, Watok Asigi Matang the Soap of Francis na, Haksina Loki Bagaluidana, Lamdama Sida Santi Hansalahana Nabagidamata Mapuda Tonis Jakibani Haiki. Pope Francis Kiku Adomahake Aroiba Potapam Oigatariba Romge Santa Maria Maggiore Basilica da Purakpa Yenganava Malemge Mapamkiadiki Mioi Yauna Italia gi capital da Mioi Laka Malisang Yankai Hena Lamida Paring Lingduna Lake Haina Vatican Haike Malengi Mio Lishing Sakiana Pope Francis na Lekidabada Wabapundoragli Roman Catholic Sirs na Make Aroiba Potapangida Magda Sam Sari Awaba Pongdong Nariba Mio Lising Jakea Adu Yengnaba Lakli Haina Thazari Miamna Mahaki Mapam the Ikai Kunaba Unanabagadamta Francis Ke Haksang Yamzagation Mitake Santa Peter's Basilica da Tamlaklibani Tangzagi Ayukta Pangtokadaba Roiba Matong Mangampa Aduda United States President Donald Trump Yauna Malangi Luchang Bakaya Yaugani Haide Yenaduna Leriba Kasmege Lanmina Kungna Ngak Senduna Leriba Ngamkaida Ngarang Nubidang So Pakistani Lanmina Numai Kapsala Kray Haukiba Sayonda India Control Kasmege Pahalgam da Lamkoiba Kea Sekrabage Matunda Nuclear Armed Rebels India Amasung Pakistan Marakta Unkanabage Jang Hangalakli Indian Lamkoibana Ayamba Oiba Mio Kuntaruk Nongmai Pipasingna Nomaina Kaptana Hakit Bagi Thodopo terror attack Amane Haina Indiana Pondoke. Thodoga do Pakistana, Tungda Lay Haina Sumaran Seke, Pakistana de India ge Wapamasi Yadri, resource town of Pahalgam ge Manakta Chatake by Eteka do Kashmir resistance, Koba Masakantaba militant group Amana Mokoina Tokibani Haina Pondopo Lake Krabani. India Masong Pakistan ge Marakta Tongna Kraba. Landa Homgi Manungda Amade Kashmir Gim Wapam Dane Kashmir se Nakal Animagna Magine Haina Yamnakana Clem Taunaribane District Institute Education and Training Diet Kaksingna Central Langduna Hogebatang Kunmari Dage Hauduna Nominini Chupna Pangtorak Pa 20 Amadi 21st best ke Mahiroi Shingi Tahigi Oiba Annual Inter Sports Meet 2025 Loishim ki Thoram ngase pangthokre pangthokiba sports meet aduga marilainana institute asigi sports ke lecture oidiba ke SIS ibom chana phongdorakpada Mahiroi Shingbu sembada achoba thongtang lawbadiriba Oza oiningba Mioi Shingi pre-service training tawpham pho oidiba institute asida training tawriba Mioi Shingda Mahiroi Shingbu Masamao Fana Tananaba Sports ke Lamda Kanganba Haibasi Matau Tai Amade Upon Bage Wakalon Sagalhanba Lamsa Sazad Fazahana Bagidamata Sports Meet as a Pangtopani Lamda Masigi Yellow Masana Oiriba Musilla Klaba Masana Makanda Karaso Hapsendana Yellow Masana Sengsu Yokanaba Honabani Haina Pongdoki Sports Meet Asida Tonganba Masana Singda Atoi a hand Tanaduna Makong Matang Takraba Singdaso Manamatam Lantoki. Nominini Chumna Pangtokiba Sports Meet Adu B91 Battalion Rapid Action Force K Commanding Officer Srimati Reena Ghosh Amadi Assistant Deputy Commandant Birendra Singhna Haudoki Bagaloinana Achawa Mating Supangke Sports Meet Asibo Pangtopada Mateng Pangbirakiba Amadi Tawa Haksang Yauna Honoriba Trainee Oiriba Mahiroi Shingbusu B91 Battalion Rapid Action Force Ke Magidagi Sutagapa Pungdolake District Congress Association
Ribamna Sinduna Dibonka Kunogi, Community Hall da Kankuta Tarana Sariguaduna Sanariba, Ahanba Tingnam Party Puri and Ichil Inau and Ningsang Manskang Tournament 2025 ki. Ngasi Sanakiba Master Metalna Ichenda Klapu Pansanda Taranitoy, Mapanda Maitiba PK. Haying Nuntin Punka Amataba Matamda YLC Ega SAYC B Kankut Anina Sanagani. Ngasigi match asida metal na tos ngamduna kangka kapa hogi eduka ichen club na mai khanke hab mamangda metal na ichen club po panjan taruk amari da mangzanda thaduna laike hab matungda kangkot animangna yamna kana kangkam na ke adubu apiba matamda metal na ichen club po panjan tarani toy mapanda mai thiba pk ngasige match ase and kirana referee TSA Herojina recorder amade ke manglem na scorer wake House Karobada Maro Ibapao Manipur Breaker IBSD Institute ke Chehekun Mari Suropage Foundation de Tharompang Thokre MP Bimola Koijantarana Opage Tharompang Thokre Amasung Pope Francis ke haksang ngasiledon changkre Imis PAODAM ngasigide matang ngasidaloy jere ming tabiri wisang ba mukha na khurumsari